Delhi University dagi Prime Minister Narendra Modi na fangkiba bachelor degree adu Delhi High Court ta utpadi yai adubu sakhangdaba singna chummi lali haina yengsinnabagi damak utpadi yaroi haina Delhi University na High Court ta fongdokre. Prime Minister Narendra Modi na bachelor degree fangkiba ki akupa marol adu khanghanaba kadabani haina Central Information Commission CIC na Delhi University da khanghankiba order adu singnaraduna Delhi University na High Court ta tharakhiba petition amada Delhi University dagi Prime Minister Narendra Modi na fangkiba bachelor degree adu Delhi High Court ta utpadi yai adubo masak khangdaba singna chummi lali haina yengsinnabagi damak utpadi yaroi haiba wafam ase thamlakhibani. Delhi University ki mahut sinduna High Court ta leplipa Solicitor General Tushar Mehta na hai aikhoi gi ifam da Prime Minister Modi ki bachelor degree adu lai adubo aikhoi na madu kanagumba masak khangdaba miyoi amada pithokpadi tawroi maramdi madu pithoknabagi akhanaba hak aikhoi da leite Atoppa lamlanba kana amana mahaki degree adu chumi natraga lali haina nainanabagi damak aikhoina madu pithokloi Modi gi bachelor degree adu court ta yenghanbada aikhoina kari shuchingnaba leite maduda aikhoina lotkadaba leite panba yabade kumza listing ani tara tarukta tharakpa RTI application amagi matung inna Delhi University ta kumza listing amaga jamapan humputara nipan da batch ta BA exam pass tawkiba mahairoi singgi record yengnabagi damak CIC na ayaba pikhibane kumza listing amaga jamapan humputara nipan ase Prime Minister Narendra Modi Delhi University dagi BA pass tawi haina claim tawribane CIC na pikhiba order ado Delhi University na singnabaga loinana ngarang Delhi High Court ta hearing chathakhe hearing adu ta Delhi University gi mahut sinduna lepliba Solicitor General Tushar Mehta na karigumba ama khangnabagi damak hak ase hiram khudingmak khangba yabagi hak yauba natte haiba wafam ase thamke Mehta na makhata na hai Laibag asigi Prime Minister oiriba misak amagi degree demand torokpa sida aikhoina karishu lotpa leite chahi khudingi oina register torokpa khudingmak tekta kaidana leire kumza listing amaga jamapan humputara nipanda Delhi University da BA degree fangkiba miyoi khudingmaki original degree adu court puthoktuna utpada thingba matta leite adubu petition tharakliba miyoi asigi mawong asidi thajadaba amasung chingnaba poi petitioner ge thawong ase politics ki lamda lana sizinarpa yabagi oithokpa lei mi amagi masagi privacy ngakna haibase karigumba ama khangba yabagi hak atudagi hena chawi applicant asina RTI ge provision bu lana sizinai RTI lana sizinaba applicant ta penalty pihanbagi mahutta CIC na sigumba applicant asida information pi tabagi tamak penalty pinaba hotnare hainasu Mehta na makhata na fongdokhi